Sugunu Kendriki Manung Saliba, Serouda Kulai Pibala Lawusina, State Security Force Kimatakta, Landarak Padagi, Pumangarum Supna, Mike Animton Kapnakre, Kukila Lawusina, Sugunu Kendriki, MLK, Mayum Yaona, Yum Sadirom Mainatum Thakhre. Togo Simatanga Miti in the Ponga Pogimatum in a day, Narano Midang Pumapani, Pumarum Tarakumatamda, Serouga Tainaba, Singang Fai, Kuki Lomdagi, Kuki Kulai Fiber Muikia, Laklaga, Ahan Boyda, Serou Mangleka Yum Sing, Maitava Roki Haide, Kuki Kulai Fiber Sing Aduna, no way Kap na laklaba matungda yum singmai tharakpaduna Serou mangleka yopu matamda commando kangbuga akan momongda kuthonaki ikoi kuidana BSF kangbu laktuna commando singi mateng pangbu loena kuki khulai fiber sing adu kuthonabda yauke chawrakna yupung anirom tamdai foba kuthonaduna kuki khulai fiber sing adu mafam adu dei tanthoke adubu mai tharim leba yum sing adu yamna kungna tawa maramna yum sing mathang wainarakpana mai sakhe kuthonaba adu security force mai kaida aso open amata yaukiba leite loena mafam adu leramba khunja sing hana lanjenra khibana maram oirega khunja sing so asok apal amata yaukiba leite haire thogdok adu mai lena sugunu gi khunja amana mami tv da phongdorok khibi matung inade hojik Serou patung manglaikai practical high school da commando Nipan Suba IRB amasung kuntratre Suba Assam Rifle ki kangbu lai ngarang numidang pung apalom takpa matamda Assam Rifles ki bulletproof Casper gari ama kem adu dagi thogdok ton satkhra matung pungkhai amrom leiraga AR gi gari adu amuk halakhi madugi matung ikan kanadana ko ki khulai paiba sing aduna yum sing adu mai thaba horokhibani haire Oh, ngarang ki thogdok su kumai to bibno pung kya dai di hobibno ta hype takbiwa koi ngarang pung 8 minute kun adwai dagi hobone thogdok se adu sengna habada mogi Assam Rifle ki mogi Casper ni je thogdor matung changakpaga sum mai chakpa hogre oja manglaikai rom oja ji Casper gari dei ba Assam Rifle ni KM 37 AR gi kangbu se ako Sugunu manglaikai gi practical iskunda leiba du odira Serou Serou part 2 da practical school level adu moi je loi leiba Casper je khama moi gi hoi adu moi je mai thaba hore manglaikai dagi adu moi change adu moi je chase habasu yadre moina adudagi mai je du matang bazar thagale adu awan kai thagale me le kai thagale adudagi thagal porgi akoi gi nongmai na range te yobu matam da koina kapa da moi mo hangre ba adu hangre hangmadagi mogi gari te mo thogdokhre Casper ani thogdokhre adu sungchang chang kitte adu khar lega mo change moi oja mai chai bi yum se chawrakna yum kya mu oibinu ja chawrakna moi chamaga upum drama ya da hai leng odama okay adu akoi MLA gi yum se Sugunu Serou gada wai jaga chap cha leibno Serou bazar da lei Serou bazar da leibne adagi akoi gi moi gi mai kapna se chawrakna pung kya mu kapna bige pung 8 minute kuntra 8 minute kun dai kapna na pung ama ani dumai tawa ko dong kap nei okay aja akoi ngarang se akoi MLA humum su Sugunu da leyen tai ko ngarang tai adu moi gi squad su yoi koli kapna ba mateng pam koli yawi koli tai do ada moi gi kumai to moi gi se akoina Serou da leibani na moi na mu Sugunu da leibani na moi gi knowledge se akoina khangre ade akoina lamde tong ngam okay how Serou gi film kumai to ri Serou ki film se akoi hojik leiri se akoi Serou practical school da akoi sifai Manipur force chama maya lebi se koi hana khara MLA da le ba sen khara fandal laga adu lekai da lebi dukan go mo maku phau na laga koi khara khomura ka do man chari adu atai di adi po thadal ko khatal pati kai ti am photi leite tung nahan mumang da kuthonu ki bandu mit amadagi huji phawa mogi jaga du mai phangde khote na haiba su legi bene adu huji chi mai ju phangbi dri badum hojik su mai phangde koi si je adu koi na thau ki dukan hana khangna ba lebi do digi chala khomura ga mar to dineta ngang ba tumai to ga koi leli adu mi khujani na jena ba khudna bi yogo ngarang to kuno mukata na ngarang di thogdok se makha tan lanjina bagi di ude adu Nepali Bengali ti moi sida dum lei adu mai tai ngai di mamangi thogdok tu da loina lanjina ga ngarang mai sai ba mai nong mai tharami ba phom sing di hoju mi leina dra ba yum ayamane ayambane tun moi si ta sena ka kro ma ke dagi lakku mang dagi kulai pa ku ki kangmu moi se kulai pa se khoi ki si ki khun gi mamang da thingang pa ya na moi gi kuki khudam su lei adudagi son Nazareth adu ko so fai khoi Serou ga tham asom dagi
ꯑꯗꯨꯗꯒꯤ ꯐꯥꯏꯃꯣꯜ ꯑꯩꯈꯣꯏ ꯁꯦꯔꯧꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯁꯣꯝꯗꯒꯤ ꯁꯦꯔꯧꯒꯤ ꯁꯣꯠ ꯈꯥ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯖꯥꯂꯦꯟꯀꯣꯠ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯣꯏ ꯁꯣꯝꯗꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯣꯏ ꯐꯣꯔ ꯁꯥꯏꯠꯇꯒꯤ ꯊꯣꯝꯖꯤꯜꯂꯒ ꯃꯣꯏ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯣꯏꯅ ꯇꯧꯕꯁꯦ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀ꯭ꯔꯦꯁꯄꯔ ꯒꯥꯔꯤ ꯑꯗꯨ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯧꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯈꯤꯗꯦ ꯀꯃꯥꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯑꯥꯏꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭राꯏꯚꯔ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ ꯒꯥꯔꯤ ꯑꯗꯨ ꯀꯃꯥꯟꯗꯣꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯖꯒꯦ ꯍꯥꯏꯕꯗ ꯑꯦꯑꯥꯏꯒꯤ ꯀꯥꯡꯕꯨꯅ ꯇꯥꯕꯤꯈꯤꯗꯦ ꯑꯃꯁꯨꯡ ꯊꯧꯁꯥꯕꯤꯈꯤꯗꯦ ꯍꯥꯏꯔꯤ ꯃꯃꯤ ꯇꯤꯚꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ngarang telephone ki kuthang da mafam adu leiba security force ta nepali nupa amana call tawraga kuki military singna call tawholakpani haina phongdo poloena mafam adu gi state force sing handokho madu natrabadi state force ki mathak ta kuki kulai paibasina khut tharagani haina phongdok lamba lekhi hairi ngasi ayu pung tane makhai henba phawda lenga ki maikai digi state security force ki mathau taba reinforcement sing tharak palaitri hairi security ki awar palaibana kuki military sing mayok nabada awaba phimam amada leire ngarang amadi ngasi thokiba thok sing aduda bsf na sauna mateng pangki ngasi ayu pung lom taakpa matamda su kuki military singna mafam khradagi nongmai kapsil pi makhol taw phangki hairi nakal amomda sugunugi napetta su ngarang numidang kuki khulai paiba singna security force ki mathakta nongmai kapsin na attack torokpadagi maikai animakta khuthokna khi maduda ngarang ahing sugunuda yarektuna leiriba miyamga puna leiminariba mla ahungi score singsu kuki khulai paiba lawu sing adu thengnana ba khonabada chawna mateng pangki hairi panba yabadi sugunu maikai gi miyamgi apambagi matung ina mla ahum sugunu kendagi ke ranjit wagwai kendagi dr usam deven amadi kaksin kendagi mla mayang namam ramesh ngarang sugunuda yarektuna mafam adugi miyamna thengnariba awa nungai fibam hakthengna yengsinkhibani hawik lamdam asya thokliba irang asig mai lenana lenga ki maikai dagi semkhiba coordinating kam monitoring committee gi mihut oriba rdnpr gi minister y khemchana lusingba mla mari yawa tim amana ngarang sugunu amasung serogi mafam singa satuna khunja sing adun thengnariba fibam sing thengnari yengsinkhibani maruda mafam adui khunja singna minister amadi mla singsu khunja singna thengnariba awaba amadi kukira lhobu singna landarak liba amadi miyam ngak senu leiriba assam rifles na tawriba thawong sing ahing yarektuna yengbiu haina takshilakpadgi mla ahumdi mafam adu leihuraga tim adu lakhiba minister y khemsandi ngarang numidang leibak ke wafam khana ba minister na karukpadigi miyamgi ayab lorga imphal halakhibani adu hingalam kendagi mla dr y radesh shamsu masagi anaba amasung health care masing ba pangthokadaba leibana maram oraga ngarang numidang athengbada mafam adudagi halaklaga mla ahumna miyamga leimin hawkhibani hairi